ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯖꯦꯗꯤꯌꯨꯗꯒꯤ ꯕꯤꯖꯦꯄꯤꯗ ꯌꯥꯎꯈ꯭ꯔꯕ MLA 5 ꯗꯦꯜꯂꯤꯗ ꯁꯔꯗꯥ ꯑꯃꯁꯨꯡ ꯕꯤꯔꯦꯟꯅ ꯑꯣꯛꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯤꯌꯥꯝꯅ ꯊꯥꯖꯩ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯕꯤꯔꯦꯟ꯫ ꯖꯦꯗꯤꯌꯨꯗꯒꯤ ꯊꯥꯗꯣꯛꯂꯒ ꯕꯤꯖꯦꯄꯤꯗ ꯌꯥꯎꯈ꯭ꯔꯕ MLA 5ꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ ꯁꯔꯗꯥ ꯗꯦꯕꯤꯅ ꯗꯦꯜꯂꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯑꯃꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟ, ꯇꯤꯄꯥꯏꯈꯨꯝ ꯑꯦꯁꯤꯒꯤ MLA ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯊꯦ, ꯖꯤꯔꯤꯕꯥꯝ ꯑꯦꯁꯤꯒꯤ MLA ꯑꯁꯐꯎꯗꯤꯟ, ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯤꯒꯤ MLA ꯈꯧꯇꯦꯕꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯐꯣꯇꯣꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯒꯠꯂꯛꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯗꯨꯒ MLA ꯀꯌꯥ ꯑꯃꯅ ꯕꯤꯖꯦꯄꯤꯗ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯖꯦ.ꯄꯤ. ꯅꯟꯗꯥꯒꯤ ꯂꯨꯆꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯕꯗꯨ ꯆꯪꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯕꯤꯖꯦꯄꯤꯗ ꯌꯥꯎꯔꯛꯈꯤꯕ MLA 5 ꯑꯗꯨꯕꯨ ꯉꯁꯤ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗꯥꯅ ꯑꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 10 ꯇꯥꯕꯗ ꯍꯔꯤꯌꯥꯅꯥꯗꯒꯤ ꯗꯦꯜꯂꯤꯗ ꯊꯨꯡꯂꯒꯗꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯇ MLA 5ꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯪꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯦꯗꯤꯌꯨꯒꯤ MLA 5ꯅ ꯕꯤꯖꯦꯄꯤꯗ ꯌꯥꯎꯈꯤꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯕ꯭ꯔꯥ? ꯕꯤꯖꯦꯄꯤꯅ MLA ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯤꯍꯣꯝ ꯗꯨꯕꯥꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯀꯤꯍꯣꯝ ꯊꯥꯕ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯕ ꯀꯤꯍꯣꯝ ꯗꯨꯕꯥꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯀꯤꯍꯣꯝ ꯁ꯭ꯇꯣꯜ ꯑꯃ ꯗꯨꯕꯥꯏꯗ ꯕꯦꯖ ꯇꯧꯕ ꯂꯨꯂꯨ ꯍꯥꯏꯄꯔ ꯃꯥꯔꯀꯦꯠꯇ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟড ꯄ꯭ꯔꯣꯁꯦꯁꯔ ꯐꯨꯗ ꯄ꯭ꯔꯗꯛꯠ ꯑꯦꯛꯁꯄꯣꯔꯠ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯤꯄꯨꯇꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯕꯤꯅꯤꯇꯥ ꯁꯨꯙꯥꯟꯁꯨ, ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯌꯨ.ꯀꯦ. ꯕꯠꯁꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯗ ꯁꯨꯙꯥꯟꯁꯨ, ꯂꯨꯂꯨ ꯒ꯭ꯔꯨꯞ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯗꯤꯔꯦꯛꯇꯔ ꯖꯨꯜꯐꯤꯀꯔ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯀꯟꯖꯥꯔꯚꯦꯁꯟꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ. ꯋꯥꯏꯐꯩ, ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯀꯟꯖꯥꯔꯚꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯍꯅꯤꯆꯔꯥ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯃꯅꯤꯄꯨꯔꯤ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯄ꯭ꯔꯗꯛꯠ ꯀꯝꯄꯦꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯔꯇꯤꯀꯜꯆꯔ ꯄꯤ. ꯋꯥꯏꯐꯩꯅ ꯍꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯃꯛ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯃꯃꯥꯡꯗ ꯀꯗꯥꯏꯗ ꯌꯣꯟꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯊꯦꯜ ꯗꯨꯕꯥꯏꯗ ꯌꯣꯟꯕ ꯉꯝꯂꯦ ꯍꯥꯏꯈꯤ꯫ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯤ 35 ꯐꯥꯔꯦ꯫ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯉꯁꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯆꯦ ꯆꯥꯡꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯇꯉꯥꯏꯐꯗꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥ ꯃꯥꯡꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯤꯕ ꯑꯁꯤ ꯐꯝꯅꯤꯡꯗꯨꯅ ꯐꯝꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯅ ꯌꯦꯡꯂꯧꯃꯤꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯗꯨ ꯄꯤꯔꯛꯇꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯐꯝꯗꯨꯅ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯅ ꯑꯦꯁ.ꯗꯤ.ꯗꯤ.ꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯔꯣꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ ꯑꯦꯝ.ꯀꯣꯡꯕ ꯀꯩꯊꯦꯜꯅ ꯉꯁꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯣꯝ ꯔꯥꯖꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯡꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯌꯦꯡꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯛꯆꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯆꯤꯡꯗ ꯂꯩꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯍꯤꯂꯤꯡ ꯄꯣꯏꯟꯠ ꯑꯃꯗ ꯊꯝꯂꯝꯈꯤꯕ ꯅꯍꯥ ꯑꯃ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯜ.ꯀꯦ. ꯁꯥꯗꯥꯝ, ꯆꯍꯤ 25 ꯀꯧꯏ, ꯆꯛꯄꯤ ꯀꯥꯔꯣꯡꯒꯤ ꯇꯪꯄꯤ ꯈꯨꯜꯗꯒꯤ ꯁꯣꯡꯒꯤꯡ ꯑꯅꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ꯫
ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 28ꯇꯒꯤ ꯃꯍꯥꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯇꯣꯏꯂꯦꯠꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯅꯆꯤꯡꯕ ꯌꯥꯎꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁꯀꯤ ꯗꯤꯄꯣꯖꯤꯠ 23,945ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 64 ꯍꯦꯟꯅ ꯍꯟꯗꯣꯛꯄ ꯍꯧꯔꯦ꯫ ꯗꯤꯄꯣꯖꯤꯠꯀꯤ ꯁꯦꯟꯐꯝ ꯍꯟꯗꯣꯛꯄꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯥꯔꯅ ꯈꯨꯔꯧ ꯊꯥꯡꯂꯛꯇꯅꯕ ꯍꯥꯏꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯂꯦ꯫ ꯂꯩꯉꯥꯛꯅ ꯀꯃꯤꯁꯅꯥꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯆꯌꯣꯜ 9ꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ 13 ꯆꯂꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯐꯥꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯁ. ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁꯅ ꯀꯨꯝꯖꯥ 2016ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ 19ꯗꯒꯤ ꯍꯧꯔꯛꯂꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 10, 2019 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯗꯤꯄꯣꯖꯤꯇꯔ ꯏꯟꯚꯦꯁꯇꯔ 5,938 ꯂꯩꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 21, 2019ꯗꯅ ꯑꯦꯄ꯭ꯔꯤꯜ 12, 2021 ꯐꯥꯎꯕꯗꯅ ꯗꯤꯄꯣꯖꯤꯇꯔ ꯏꯟꯚꯦꯁꯇꯔ 8,939 ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯗꯤꯄꯣꯖꯤꯇꯔ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯗꯤꯄꯣꯖꯤꯠ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯍꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯒꯤ ꯗꯦꯜꯂꯤꯗ ꯑꯦꯄ꯭ꯔꯤꯜ 12, 2021ꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ 25ꯒꯤ ꯃꯤꯍꯨꯠꯁꯤꯡꯒ MOU ꯑꯃ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ 3-4ꯒꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯄꯨꯟꯕ ꯗꯤꯄꯣꯖꯤꯇꯔ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 23,995ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 64,38,00,000 ꯍꯨꯝꯐꯨꯅꯤꯊꯣꯏꯒ 9,938ꯒꯤ ꯁꯦꯟꯐꯝꯁꯤꯡ ꯍꯟꯗꯣꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯟꯗꯣꯛꯎ ꯍꯥꯏꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯈꯨꯔꯧ ꯊꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯄꯤꯇꯤꯁꯟ ꯑꯃꯅ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯄꯤꯇꯤꯁꯟ ꯑꯁꯤ ꯑꯦꯝ.ꯑꯦꯁ. ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁꯇ ꯖꯨꯟ 3, 2019ꯗ ꯂꯨꯄꯥ ꯂꯥꯈ 4 ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯊꯧꯕꯥꯜ ꯀ꯭ꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯕꯥꯕꯨ ꯕꯖꯥꯔꯗꯒꯤ ꯃꯨꯇꯨꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯆꯍꯤ 36 ꯑꯄꯣꯛꯄ ꯑꯦꯝ. ꯇꯣꯝꯕ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13, 2021ꯗ ꯂꯨꯄꯥ ꯂꯥꯈ 1 ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯊꯧꯕꯥꯜ ꯀ꯭ꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯏꯅꯥꯎꯇꯣꯟ ꯂꯩꯐ꯭ꯔꯥꯛꯄꯝ ꯆꯍꯤ 28 ꯑꯄꯣꯛꯄ ꯑꯦꯜ. ꯂꯩꯕꯥꯛꯆꯥꯎꯕ ꯁ꯭ꯄꯤꯀꯔ ꯅꯝꯕꯔ 1 ꯑꯃꯁꯨꯡ 2 ꯑꯣꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯛꯄ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 22ꯗ ꯁꯥꯄꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯑꯣꯡꯕꯤ ꯏꯕꯦꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯏꯅꯥꯎꯗ ꯁꯥꯄꯝ ꯈꯨꯌꯧꯕꯤ ꯂꯩꯀꯥꯏꯗꯒꯤ ꯑꯦꯁ. ꯔꯣꯃꯤꯀꯥꯟꯇ ꯀꯧꯕ ꯃꯤ ꯑꯃꯅ ꯈꯨꯠ ꯊꯥꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯁꯥꯄꯝ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯦꯁ. ꯁꯅꯥꯍꯜ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯄꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯀꯟꯖꯅꯕ ꯌꯦꯠꯄ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃꯕꯨ ꯁꯤꯕ ꯌꯥꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯛꯄ ꯑꯁꯤ ꯄꯦꯟꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕꯁꯨ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯏꯕꯦꯇꯣꯝꯕꯤ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯣꯏꯅ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯅꯠꯇꯦ꯫ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯤꯕ ꯑꯁꯤ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯈꯤ꯫ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ 8 ꯍꯦꯟꯒꯠꯈꯤ ꯑꯃꯁꯨꯡ 10 ꯐꯒꯠꯈꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫